ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁ ꯑꯃꯈꯛꯀꯤ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯔꯅꯤꯆꯔꯒꯤ ꯁꯦꯠ ꯁꯤꯒꯤ ꯁꯤꯗ ꯊꯥꯒꯠꯆꯔꯤꯕ ꯑꯩꯅ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯀꯤ ꯑꯥꯏꯇꯦꯝꯒ ꯊꯥꯒꯠꯆꯔꯤꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯃꯥꯒꯤ ꯁꯦꯠꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯈꯤꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯑꯃꯈꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯕꯦꯗ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥ ꯁꯣꯞ ꯕꯣꯛꯁ ꯑꯗꯩꯗꯤ ꯐꯤꯌꯥꯟ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔꯅꯆꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯨ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯁꯦꯠꯀꯤ ꯑꯣꯏꯅ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯥꯏꯇꯦꯝ ꯑꯃꯃꯝꯈꯛꯀꯤ ꯑꯣꯏꯅ ꯊꯥꯒꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛꯇꯣꯀꯣ ꯃꯌꯥꯝꯒꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯀꯤꯡꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯋꯥꯔ 3 ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯋꯥꯔ ꯌꯦꯠ ꯊꯪꯕ ꯑꯃꯁꯨꯡ ꯗ꯭ꯔꯋꯥꯔ ꯑꯣꯏ ꯊꯪꯕꯁꯤꯒꯤ ꯍꯦꯛ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯆꯥ ꯑꯅꯤꯈꯛ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯦꯅꯕ ꯈꯤꯇꯪ ꯍꯥꯞꯀꯗꯕꯅꯤꯅꯀꯣ ꯊꯣꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯜꯂꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯜꯂꯤꯕ ꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯎꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧꯒꯤ ꯃꯁꯥꯒꯤ ꯐꯖꯔꯕ ꯀꯂꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯪꯅꯕ ꯔꯪꯅ ꯐꯤꯅꯤꯁꯤꯡ ꯄꯤꯔꯕ ꯂꯣꯏꯔꯕ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ 19K ꯂꯩꯀꯣ ꯑꯣꯡꯂꯤ 19,000ꯅꯤ ꯁꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯍꯧꯔꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯎꯅꯤꯡꯊꯧꯒꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯡꯂꯤ 19,000ꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯗ꯭ꯔꯦꯁꯤꯡ ꯕꯣꯛꯁꯀꯤ ꯗꯤꯇꯦꯜꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯇꯥꯕ ꯃꯇꯝꯗ ꯑꯥꯏꯇꯦꯝ ꯑꯃꯈꯛꯀꯤ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯑꯞꯗꯦꯠ ꯄꯤꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐꯔꯅꯤꯆꯔꯒꯤ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ